आकाशवाणी इम्फाल मोइरांगथेम इबेहाइबिना पाउ पाजरी अहानबदा मरुइबा पाउ मणिपुर संगाई फेस्टिवल लिसिंग अनि कुनिथोइगी ngasi mangani chanba numittachu natki jagoi isai yauna makhal mathelgi thorong kya silli sahi ama chupna chatharakpa ahom general lachit barphukan gi chamri suba mapok mon loisinbagi thoramda ngasi pradhan mantri Narendra Modi wa ngangani Gwada Chathari Yankai Hundai Suba International Film Festival of India da Manipuri Film Singna Manipur gi nat amasung chatnabi amadi punsi mahingi maramda ulibasing aduna Malem Pumbagi Pungning Singsilli amasung FIFA World Cup da Portugal gi captain Cristiano Ronaldo na World Cup manga da panjal chanbangambagi anowa itihas sengkre Manipur Sangai Festival lising ani kunithoi mai pakna sathari amato oibegi wakhalonda pangthokpa numit 10 ni sathagadaba festival asigi ngasi mangani chanba numitachu makhal mathelgi thorong kya silli festival asigi mapung oiba mafam Bishnupur jila gi Moirang Khunau Sangai Ethnic Park ta ngasi panthoibi khongun lon jagoi kom jati gi jagoi Central Bureau of Communication sponsor tawba jagoi dol dolok jolom amasung folk fusion music pangthokani Imphal gi hapta kangjai bungdana tangkul folk music kitlam amasung moirang sai pangthokadori botana maram amasung langkang tribe ki jagoi atai folk jagoi sing Bangladesh ki artist sing ki jagoi khunung isai amadi dol dolok jolom na chingba pangthokadori ibudong marching hengangdana Manipuri jagoi mate jati gi nat ki jagoi amadi nongchup Bengal ki artist sing na utpa thoram sing mukna kangjai amasung yubi lakpina singba yauna thorong kya silli Senapati jila gi Makhel heritage site ta ngasi ahom jagoi naga jagoi yauna jagoi kya utkani amasung naga musical ensemble amasung nungthilda open live concert pangthokani Churachampur gi khoga geljang resort ta sunungthil pung ani dagi tongan ba tribe singi jagoi live music concert talent show na chingba pangthokani Sangai Festival ga mari lenana numit humni chathagadaba Imphal Literature Festival sing ani kunithoi su ngasi dagi hauragani ahanpa numit ki thoram ngasi numit yungba matungda Jain Manipur Dance Academy da pangthokani hayengna Marjing Polo Complex ta amasung hangchitna Loktak ki Mandha ithata pangthokani Manipur Sangai Festival lising ani kunithoi gi manung channa Imphal mapal kangjai bungda chathariba Manipur Polo International gi matching da ngasi India bi Manipur ga Indian Navy ga sanagani atopa match amadana United Kingdom ga USA ga thengnagani Taratare Suba Raija Thaki Orange Festival lising ani kunithoi manungda Tamenglong Got Talent Season 4 pangthokani Thoramasi jila asigi nauriba angang singi talent yokhatnabagi pandam sinbani haina jila asigi DC amasung district level organizing committee gi chairman gi role amana hairi masigi application form amasung akupa marol DC office amasung district transport office mini secretariat Tamenglong dagi phangani Audition December 10 da Mini Secretariat Complex da pangthokani December 5 phawbada form pisinba yagani Pradhan Mantri Narendra Modi gi pukning gewa man ki bat ki marfudra manga suba tangkak tha asigi 13 nongmaijing numit ki ayuk pung 13 da Kasbani gi thongda sandokani Pradhan Mantri na wangang bahek loibaga madugi Manipuri wan to Kasbani Imphal gi Kangla amasung Sangai channel animakta sandoktuna tahangani machi numit asigi numidang pung 9 da chu amuk hana sandokani thoramching asi LRS Churachampur da chu relay tawduna sandokani mathang numitana paumai mar paiti kabui thado mau amasung tangkul lolda sandoktuna tahangani Sahi ama chupna chatharakpa ahom general lachit barphukan gi chamri suba mapok komon thoram loisinbagi ngasi New Delhi da pangthokadoriba thoramda Pradhan Mantri Narendra Modi na wangangani Laibak asidana lising ani kunithoi asi lachit barphukan gi chamri suba mapok komon chahi haina pangthokli Kendra gi Griha Mantri Amit Shah na hai Pradhan Mantri Narendra Modi na awang nokpok Bharat ka mapung oiba Bharat ki marakta ahangba leirambadu kohalle Maang hai Narendra Modi Sarkar gi hotna jamana awang nokpok lamdamda santi leire ahom general lachit barphukan gi chamri suba mapok kumon gi ngarang numidang wairam ni New Delhi da pangthokpa thoramda wangang bada Sri Sahana Assam gi Mukhyamantri lachit barphukan gi maramda iba laireksing yamdrabada lon 10 da
ꯍꯟꯗꯣꯛꯅꯕ ꯇꯛꯁꯤꯟꯈꯤ ꯃꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯆꯤꯠꯀꯤ ꯃꯔꯝꯗ ꯈꯪꯐꯝ ꯊꯣꯛꯏ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤꯅ ꯏꯇꯤꯍꯥꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯤꯡꯊꯧ ꯆꯍꯨꯝꯅ ꯆꯍꯤ 150ꯔꯣꯝ ꯄꯥꯜꯂꯝꯕ ꯗꯥꯏꯅꯦꯁꯇꯤ 30ꯒꯤ ꯃꯔꯝꯗ ꯔꯤꯁꯥꯔꯁ ꯇꯧꯅꯕꯁꯨ ꯇꯛꯁꯤꯟꯈꯤ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ ꯒꯋꯥꯗ ꯆꯠꯊꯔꯤꯕ 58ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯃꯔꯝꯗ ꯎꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯆꯍꯤ 50ꯒꯤ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯈꯣꯡꯆꯠꯇ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯒꯋꯥꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯤꯕꯦꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯟꯖꯨ ꯕ꯭ꯌꯥꯁꯁꯄꯇꯤ ꯃꯌꯨꯝꯅ ꯍꯥꯏ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯄꯥꯝꯅꯔꯕ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ ꯏꯁꯥꯅꯧ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯅꯠꯇ꯭ꯔꯒ ꯂꯨꯛ ꯑꯦꯠ ꯗ ꯁ꯭ꯀꯥꯏꯒꯨꯝꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯤꯡꯅ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯤꯡꯊꯤꯅ ꯎꯠꯂꯤ 58ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯆꯍꯤ 50 ꯁꯨꯔꯕ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯑꯈꯟꯅꯕ ꯃꯐꯝ ꯑꯃ ꯄꯤꯗꯨꯅ ꯁꯛ ꯈꯪꯕꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯟꯇ꯭ꯔꯥꯂꯣꯏ ꯅꯦꯁꯅꯦꯜ ꯐꯤꯜꯝ ꯗꯤꯕꯦꯂꯞꯃꯦꯟ ꯀꯣꯔꯄꯣꯔꯦꯁꯟ ꯑꯃꯁꯨꯡ IFFIꯗ ꯇꯧꯃꯤꯟꯅꯕ ꯈꯪꯕ ꯎꯠꯂꯤ ꯐꯤꯐꯥ ꯋꯥꯔꯜड ꯀꯞꯇ ꯄꯣꯔꯇꯨꯒꯥꯜꯒꯤ ꯀꯦꯞꯇꯦꯟ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯅ ꯋꯥꯔꯜड ꯀꯞꯀꯤ ꯑꯅꯧꯕ ꯏꯇꯤꯍꯥꯁ ꯁꯦꯝꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯇꯔꯒꯤ ꯗꯣꯍꯥꯗ ꯁꯥꯟꯅꯈꯤꯕ ꯒ꯭ꯔꯨꯞ H'ꯒꯤ ꯃꯦꯆ ꯑꯃꯗ ꯄꯣꯔꯇꯨꯒꯥꯜꯅ ꯘꯥꯅꯥꯕꯨ ꯄꯥꯟꯖꯜ 3-2ꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯄꯦꯟ ꯍꯧꯈꯤ ꯑꯍꯥꯟꯕ ꯍꯥꯞꯇ ꯄꯥꯟꯖꯜ ꯑꯃꯠꯇ ꯆꯟꯅꯗ꯭ꯔꯕꯁꯨ ꯔꯣꯅꯥꯜꯗꯣꯅ ꯑꯅꯤꯁꯨꯕ ꯍꯥꯞꯇ ꯄꯦꯅꯥꯜꯇꯤ ꯑꯃ ꯆꯟꯗꯨꯅ ꯋꯥꯔꯜड ꯀꯞ 5 ꯍꯥꯏꯕꯗꯤ 2006, 2010, 2013, 2019 ꯑꯃꯁꯨꯡ 2022ꯗ ꯄꯥꯟꯖꯜ ꯆꯟꯕ ꯉꯝꯕ ꯑꯍꯥꯟꯕ ꯃꯤꯁꯛ ꯑꯣꯏꯔꯦ ꯒ꯭ꯔꯨꯞ G'ꯒꯤ ꯃꯦꯆ ꯑꯃꯗ ꯕ꯭ꯔꯥꯖꯤꯜꯅ ꯁꯔꯕꯤꯌꯥꯕꯨ 2-0ꯗ ꯊꯣꯏꯈꯤ ꯎꯔꯨꯒꯦꯒ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒ ꯄꯥꯟꯖꯜ ꯑꯃꯠꯇ ꯆꯟꯅꯗꯅ ꯗ꯭ꯔꯣ ꯑꯣꯏꯈꯤ ꯑꯇꯣꯞꯄ ꯃꯦꯆ ꯑꯃꯗ ꯁ꯭ꯋꯤꯖꯔꯂꯦꯟꯅ ꯀꯦꯃꯦꯔꯨꯟꯕꯨ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯉꯁꯤ ꯃꯦꯆ 3 ꯂꯩꯒꯅꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30ꯗ ꯋꯦꯜꯁꯀ ꯏꯔꯥꯟꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30ꯗ ꯀꯇꯔꯒ ꯁꯤꯅꯦꯒꯥꯜꯒ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30ꯗ ꯅꯦꯗꯔꯂꯦꯟꯁꯀ ꯏꯀ꯭ꯋꯦꯗꯣꯔꯒ ꯁꯥꯟꯅꯒꯅꯤ ꯒꯨꯖꯔꯥꯠꯇ ꯕꯤꯙꯥꯟ ꯁꯚꯥ ꯃꯤꯈꯜꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯚꯣꯠ ꯈꯣꯝꯕꯒꯤ ꯃꯇꯝ ꯂꯣꯏꯒꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯔꯥꯏꯖ꯭ꯌꯗꯨꯗ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯈꯝꯊꯦꯡꯅ ꯀꯜꯂꯦ ꯕꯤꯖꯦꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯉꯁꯤ ꯃꯍꯨꯗꯥ ꯖꯥꯂꯣꯔ ꯋꯥꯒꯥꯔꯥ ꯑꯃꯁꯨꯡ ꯅꯔꯣꯗꯥꯗ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯟꯁꯤꯡꯗ ꯋꯥ ꯉꯥꯡꯒꯅꯤ ꯑꯃꯁꯨꯡ ꯅꯟꯗꯣꯠꯇ ꯔꯣꯗ ꯁꯣ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯁ꯭ꯃ꯭ꯔꯤꯇꯤ ꯏꯔꯥꯅꯤꯁꯨ ꯉꯁꯤ ꯕꯜꯁꯥꯗ ꯖꯤꯂꯥꯗ ꯃꯤꯌꯥꯝꯒꯤ ꯃꯤꯇꯤꯟ 2ꯗ ꯋꯥ ꯉꯥꯡꯒꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟꯅ ꯁꯨꯔꯠꯇ ꯂꯩꯕ ꯀꯣꯔꯤꯌꯥ ꯃꯤꯌꯥꯝ ꯃꯔꯛꯇ BJP ꯃꯤꯔꯦꯞꯀꯤꯗꯃꯛ ꯚꯣꯠ ꯈꯣꯝꯒꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯄꯨꯔꯨꯁꯣꯠꯇꯝ ꯔꯨꯄꯥꯂꯥꯅ ꯅꯕꯥꯁꯥꯔꯤ ꯗꯦꯡ ꯑꯃꯁꯨꯡ ꯁꯨꯔꯠ ꯖꯤꯂꯥꯗ ꯃꯤꯈꯜꯒꯤ ꯔꯦꯂꯤ 5ꯗ ꯋꯥ ꯉꯥꯡꯒꯅꯤ ꯑꯃꯔꯣꯝꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯔꯥꯖꯤꯕ ꯁꯨꯛꯂꯥ ꯑꯃꯁꯨꯡ ꯑꯂꯣꯛ ꯁꯔꯃꯅ ꯉꯁꯤ ꯑꯍꯃꯦꯗꯥꯕꯥꯗꯇ ꯄꯥꯎꯒꯤ ꯃꯤꯐꯝꯁꯤꯡꯗ ꯋꯥ ꯉꯥꯡꯒꯅꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯄꯟꯖꯥꯕꯀꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯚꯒꯋꯠ ꯃꯥꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯔꯣꯗ ꯁꯣ ꯄꯥꯡꯊꯣꯛꯀꯅꯤ ꯀꯥꯁꯕꯥꯅꯤꯒꯤ ꯄꯥꯎꯃꯤꯅ ꯍꯥꯏ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯁꯤꯠ 38ꯗ ꯃꯤꯈꯜ ꯊꯦꯡꯅꯔꯤꯕ ꯃꯤꯔꯦꯞ 439ꯒꯤ ꯃꯅꯨꯡꯗ 138ꯇꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯂꯩ ꯍꯥꯏꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯤꯐꯣꯔꯝꯁ ADRꯅ ꯃꯤꯔꯦꯞꯁꯤꯡꯒꯤ ꯑꯦꯐꯤꯗꯦꯕꯤꯠꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯐꯣꯡꯕ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏ ꯃꯤꯔꯦꯞ 100ꯔꯣꯝꯗꯤ ꯃꯤꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯔꯦꯞꯀꯨꯝꯕꯗ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕꯁꯤꯡꯅꯤ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯅ ꯑꯁꯤꯒꯨꯝꯕ ꯃꯤꯔꯦꯞ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯗꯣꯜꯅ ꯊꯥꯒꯠꯂꯤꯕ ꯑꯄꯨꯟꯕ ꯃꯤꯔꯦꯞꯀꯤ 53%ꯀꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯃꯥꯌꯣꯛꯅꯔꯤ ꯃꯦꯘꯥꯂꯌꯒꯤ ꯖꯤꯂꯥ 3ꯇ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯗꯦꯇꯥ ꯁꯥꯔꯚꯤꯁ ꯊꯤꯡꯂꯛꯄ ꯑꯗꯨ ꯊꯥꯡꯖ ꯐꯥꯎꯕ ꯁꯥꯡꯗꯣꯛꯈ꯭ꯔꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯅ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯑꯃꯁꯨꯡ ꯗꯦꯇꯥ ꯁꯥꯔꯚꯤꯁꯁꯤꯡ ꯊꯤꯡꯖꯤꯟꯈꯤꯕꯅꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2022ꯒꯤ ꯉꯁꯤ 5ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯁꯨ ꯅꯥꯠꯀꯤ ꯖꯒꯣꯏ ꯏꯁꯩ ꯌꯥꯎꯅ ꯃꯈꯜ ꯃꯊꯦꯜꯒꯤ ꯊꯧꯔꯝ ꯀꯌꯥ ꯁꯤꯜꯂꯤ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯑꯍꯣꯝ ꯖꯦꯅꯔꯦꯜ ꯂꯆꯤꯠ ꯕꯔꯐꯨꯀꯟꯒꯤ 100ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯂꯣꯏꯁꯤꯟꯕꯒꯤ ꯊꯧꯔꯝꯗ ꯉꯁꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯋꯥ ꯉꯥꯡꯒꯅꯤ ꯒꯋꯥꯗ ꯆꯠꯊꯔꯤꯕ 58ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯤꯡꯅ ꯃꯅꯤꯄꯨꯔꯤꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯑꯃꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒꯤ ꯃꯔꯝꯗ ꯎꯠꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯐꯤꯐꯥ ꯋꯥꯔꯜड ꯀꯞꯇ ꯄꯣꯔꯇꯨꯒꯥꯜꯒꯤ ꯀꯦꯞꯇꯦꯟ ꯀ꯭ꯔꯤꯁꯇꯤꯌꯥꯅꯣ ꯔꯣꯅꯥꯜꯗꯣꯅ ꯋꯥꯔꯜड ꯀꯞ 5ꯗ ꯄꯥꯟꯖꯜ ꯆꯟꯕ ꯉꯝꯕꯒꯤ ꯑꯅꯧꯕ ꯏꯇꯤꯍꯥꯁ ꯁꯦꯝꯈ꯭ꯔꯦ ꯄꯥꯎ ꯂꯣꯏꯖꯔꯦ